India-Pakistan anigi Laan asina Maram Oiraga Jammu and Kashmir, Rajasthan, Gujarat, Punjab, amadi Chandigarh da mahei tamliba Manipur ge Maheiroi sing laanjenaraktuna New Delhi da leiba RPI Athawale ge head office ta Changjapham Loukhre India amasung Pakistan anigi marakta ungkhatnabgi chang hengalakpa asina Maram Oiraga leibak asigi ngamkhai paring da leiba state sing maru oina Jammu and Kashmir, Rajasthan, Gujarat, Punjab amasung Chandigarh na chingbada mahei tamliba Manipur ge Maheiroi sing safagadaba mafam yengduna Delhi da lakibane makoi sing adu RPI Athawale gi National Secretary Maheiroi thongnauzam gi meeting makhada New Delhi gi 11 Subdivision Road Leiba party asigi head office ta Changjapham piduna thamli hairi hiramasi gi matangda RPI Athawale Manipur State Delhi Youth Wing na thadorokpa video footage amada wing asigi thomi amana hai leibak ani ki marakta ungkhatnabagi chang wangkhalakpa sing maram oiraga ngamkhai paring da leiba state sing safaraktabagi fibam ama laktuna Chanthokpa Honarakle, Oirakliba Fimasida, Manipur gi Maheiroi sing su safagadaba mafam yengduna Delhi tamna lakibane, Makoina Delhi Yauraklaba Matunda, Kudaki Oina, Tainagadaba Kudung Chadabasing Adu Karada Oirabasu, Koknabagi Pandamda, helpline number ama Mangjona Kangan Hairiba helpline number aduda ngarang ahing athengba fawbada punna Maheiroi yankairom pau fawraki makoi sing adu RPI Athawale gi National Secretary Maheiroi thongnauzam gi meeting makhada party asigi Manipur State Delhi Youth Wing na sillaga party asigi head office ta Changjapham piraga thamle adubu nupi Maheiroi sing gi oinadi tongan ba PG kaya da hainaraga thamle hojik Maheiroi kaya amso Delhi gi damak lambi da leire haina pau fawrakpa lei Makoi sing adu Delhi da hek thonglabaga Youth Wing asina angamba thakta mateng pangnaba thorang tauri haina mahakna makhata na phongdokhi ngasi ase akhoi gi yumda laikiba akhoi gi yamba Maheiroi mahak ki mijeng makhada yamba na mateng tawiraktuna akhoi hojik akhoi gi party office ta angang 35 33 akhoi gi lefam chafam piduna hojik lehelamli loina akhoi gi angang nupim cha singchu akhoi leinabagi damakta akhoi gi PG na singba mafam singda akhoi phajana sem saduna lehenba hokre hojik phawbada akhoi gi party da contact tawrba se mi nifu yankhai muk sure akhoi hariba mi nifu yankhai sing ase leinabagi damakta akhoi loina sem saduna leijari amasung loina akhoi gi party gi notice ta thoksakiba akhoi gi hariba state akhoi gi Laan asina maram oiraga solaba state mari manga haibadi Jammu Kashmir, Punjab, Rajasthan, Gujarat amasung Chandigarh hariba jaga sing asidagi akhoi gi lengbirapa Maheiroi sing natana akhoi gi Manipuri ireja sing asibu makoina Delhi da laklaga leifam chafam oigera akhoi gi makoida yani khudong thiba ama thengnarakpa natraga makoida problem ama tholokpa matamda akhoina makoibu mateng pangna wagi ta akhoi gi pijakhriba helpline number ani do akhoi pung kun mari hangduna leijari masung akhoi gi youth wing amasung akhoi gi party gi makai dagi matam pungna makta meyam gi mateng pangani